Arambai News Guwahati da Maithelon gi pau tabri sing bu han han makta da chingangbam Susitra ni na khurumjari hojing asigi samlappa maruba pau sing lobirase ngasi so Assam gi Sipazar Dholpur da eviction gi khongjang changsinkhre chawrakna yum chatret muk takthokpi khongjang asida lengakna miyam gi akanba protest mayokna batakhe protester sing na chaina chingba sinarakpata natana nungna chingba langsilakpadagi police na mamai thangda blank fire tawkhe protester lising kayamu kaiduna chenakhi adubu protester ani sikhi kayamana asoga panangkhre police personnel tarama thoisu asoga panangkhe Dholpur da asumna kanna hingsagi thokdo kaya thoklingai marak asida CM Himanta Biswa Sarmana eviction gi khongjang asi lenga ki order matungina police na changsinkhibane masida protester singna thingba chumde hayengsu makhatana eviction gi khongjang changsinkhigani hairakre Handakta Assam gi CM Himanta Biswa Sarmana Barak Tampakta Laklambada Bhuvan Chingda leiba Siva Durga gi laifam semgatnanaba lupa crore tara loinana Khaspur Tourist Center oihannabagi thorang loinana Silchar mini secretariat sabagi thabak hauragani tabada Lakipur Ahal Marup ki maikaidagi apenba phongdorakle maramdi hairiba sing asi Lakipur Ahal Marupna matam kayagi mamangdagi wakatuna laklibane haina General Secretary I Binod na thadorokpa chirol amana khangalakle Raimona National Park ki Aronba Sadanba Yankai Taret BTC Authority da Kusukulai ga konana surrender tawkhre hariba sadanba sing asida makhogi punsi hingnanabagi lambi thijanabagi damak amamamda lupalising yankai gi check khusinakhi Hizam Irabon Ningsinglu Polarbon na Sinduna Lagliba September Kuntaruk Nomaizung Numit Polarbon da Lamian Bahizam Irabot ki mitam ama maikum hangdok lagane Nakalamrom da Naharol Korirol Silup Assam na Sinduna September Kuntra Sagol Sel Numit Kha Lakhipur gi South Barak Hall Binakandi da Irabot Ningsing Thoram Pangthokadori Lakhipur dana Jananeta Irabot Memorial Society na Sinduna Lagliba September Kunmanga Thangza Numita Lamian ba Hizam Irabot amadi Kabi amadi Saisakpa Hemanga Biswas ki Chama Supna Mapan Suba Kumon Thoram Korirol Sanglen Lakhipurda Pangthokadori All Jiribam Working Journalists Union AJWJU gi Kunma Thoi Suba Mapok Kumon Thoram asi Union asigi conference hall da pangthokre Thoram asida KH Janaki Devi Adhyaksha Jiribam Jila Parishad Maibam Joy Mangol President AJWJU S. Santi Devi, ex-chairperson, Jiribam Municipal Council, Amadi, NG Bishwajit Singh, advisor, AJWJ Yuna, Mathangsitna, Chief Guest, President Amsung, Guest of Honor, OIK. Ngathem Bishwajitna, Paumi Shingi Sinpham Haibasi, Mamangsu Lan, Maningdasu, Ten Haiba Sinpham Aduni, Haiki. Sakhangdaba khulai paiba singna ngarang phaduna pukhiba abonmai gi thawai yaudraba hakchangna Tamenglong district ki Palong khulmanakta taduna leramba si laibak thibani asigumba tamthiraba saramchat ki thong asi liangmai organization singna kanna kandem torakle ideological khetnabagi damak mi amagi punsibu hektamak manghalloidabani democracy da violence ki mafam leite haraduna liangmai civil organization singna abonmai gi mihat asigi matangda justice pibinaba loinana tungda asigumba thong si amukhanna thokandanaba khudakta action lokhat pinaba law enforcing agency singda liangmai naga council stern zone stern liangmai chief chairman association amadi ahungruak chief Chairman Association na punna thadorokpa chirol amana khangalakle Nagalamarom da Imphal gi Congress Bhavan da pangthokiba pawgi mifam amada MPCC gi working president K Megha Chandrana asigumba Manipur da mukta phawba thokidriba thokdogasi APCC na yamna makanna condemn tawi miada sigi daita maroina home department na pugadabani retired high court ki judge ama yawhanduna judicial inquiry committee ama semduna thigat hangadabani dabi torokle Ngarang Chief Minister Yauba Tamenglong gi function mafamdagi pharaga pukhiba Jeliarong Baudi Assam Manipur Nagaland gi President Atwan Abonmai bu thorom pangthokliba mafamdagi panglap laptana hatkhiba haibasi Manipur lenga ki Home Department fail oire takpani Security sing asi wai chinhanaba lenga ki yamlaba senpham loisinhanaba thamba oire hana Manipur State Council CPI na press athadrokpa chirol amanasu phongdorakle Manipur gi apunbagi saktam kaidanaba hotnabada achoba thodang loramba Jeliarong Baudi gi luchingba Atwan Abon Maina leikidaba sida ngasi UCM gi thomi singna minute ani tumina leptuna awaba phongdokkibaga loidana thawong asibu akanma mongda condemn tawi haina UCM gi chirol amanasu phongdorakle
ngasi ayuk Manipur gi maroiba lup nipan gi president singna Manipur gi governor ga unaduna ADC bill inglisingani kunmathoi gi matangda wafam kya thamkhre unabadu yumnamcha Dilip Kumar president Pandam KSH Samrenda president Ipsha Sanjeev Soraisam president Akomlup RK Sanahanbi president KIL Landong Leima chief advisor CLK Ima Bimola Kangla Maina Chingba Yauri Valley gi loop singna bill asigi mayokta lepa leite adubu bill aduda yauriba yamna henjinba wafam sing adudi yaba ngamloi madu sing adu semdoklaba matung yanaraba bill ama pukhatuna Manipur lengakta haiminasi haibasi loop nipan gi apambane bill asina maramoiduna Manipur thugaina ba hotnabadi yaba ngamloi haina loop sing asigi maikaidagi yumnamcha Dilip Kumarna paumishingda ngasi phongdorakhi Lupa crore kulumdoi dasmik taret manga changna haingangi ibudog marjing chingdagi Imphal View Station oina semgatliba thangmoiban chirau ching phauba rope eda chathok chasin tawgi khudong chaba phangalagani Mathang chehi gi anganba sarukta pangthokadariba Manipur Assembly mikhalasigi oina electoral roll gi final publication mathang chehi gi January 5 da puthoknaba ECI na khangalakre State Food Safety Index Inglisingani kun small state category da anisuwa position phangbangambagi damak Food Safety and Standard Authority of India gi maikidigi Certificate of Achievement Meghalaya State ta pirakre West Bengal gi Bhawanipur by policy TMC gi oinadi tangai fadana ngamdraba yadraba seat ama haibadu oiri by policy da mirep oiribi CM Mamta Banerjee maithiba tarabade party asi ikai banangbatana tana party asi gi tungi marai bakta su yamna chauna chaithing pirakadori Mamta na BJP gi mathakta hulladuna India bu Taliban oihannaba sinbi ganu Bhawanipur da lan toriba si mapandagi changlakpa singni hairakre Nakalamaromda Nandigram da Mamta bu maithiba pikhiba Suvendu Adhikarina Mamta da Prime Minister gi mangmangliba sisu kanaroi hairakli Panbayai Bhawanipur seat asigi apunba voter gi chada nifuna non Bengali voter ni chada nifuna Bengali ni aduga chada kunna Muslim voter singni phiba masida Bhawanipur by policy CM oijarabasu Mamta na irailaina kaba yaruidori Party animaki oina Bhawanipuri seat amakaktang oina loba yaruidori seat kharani hainari Malemda khwaidigi sel wangna piba football sanaroi Cristiano Ronaldo na oikre Forbes na handak puthokiba ranking da Manchester United star Cristiano Ronaldo na English ingini kunmathoi kunithoi season asida $1 million chamaga kunmanga tanbangamki United ta halakhibadagi Paraga yamnamak laina $1 million humbudrasu tanbangamki loinana commercial yanakiba kayadagi $1 million yankai mangasu phangki Full top 10 list asida Cristiano Ronaldo, Lionel Messi, Neymar Jr., Kylian Mbappe, Mohamed Salah, Robert Lewandowski, Andres Iniesta, Paul Pogba, Gareth Bale amadi Eden Hazard yauri. UK lengakna mamangda thokiba foreign travels guidelines semdokladuna India na saba AstraZeneca vaccine asi approve torba vaccine ni haina sengdorakre ningsingba yai UK na Covishield recognize tawdabadagi India da akanba protest tawnarakhi amasung UK gi thong asi vaccine racism ni haina rakhibani External Affairs Minister S Jaishankar nasu maki British counterpart ta issue asi thangatkhi China na Taliban da napsiliba terror tech lokthokhanba pamli adubu UK dagi Taliban da akanba sapu ma piraduna Taliban da selfam piraroi hairakre Pakistan amasung China na Taliban gi matang da loriba phireb adugi damak UK na lebak ani asigi mathakta UN meet ta hulladuna ngangki asumna China amasung Pakistan bu inthoknaba malim gi lebak kayana kanna honarakli Americana senior citizen amasung atei COVID mahiktagi high risk oiba mioisingda Pfizer gi COVID vaccine gi booster dose kapnanabagi thorang kanna tawrakli Food and Drug Administration FDA na extra dose kapagi matangda sahi tawnakre aroibada ngasigi tentakpa maroiba pau khara Shillong ISBT chaliba chahi asigi December thadagi function tawba horagani Assam da English ingani kuni thoi phawgi manungda high school kaya higher secondary da onthoklagani adubu mahairoi singi masing yamdabadagi school lising ahumukti thingjinkiba yana lairakli ngasi Assam gi CM Himanta Biswa Sarma na North Guwahati gi changsari da sariba AIMS asi tha taruki manungda loishinnaba hotnaragani haikre
ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ ꯑꯃꯗꯒꯤ ꯑꯁꯥꯝꯗ ꯑꯣꯐꯂꯥꯏꯟ ꯀ꯭ꯂꯥꯁ ꯍꯧꯒꯗꯧꯔꯤꯕꯁꯤ ꯀ꯭ꯂꯥꯁ 9 ꯈꯛꯇꯒꯤ ꯑꯣꯏꯔꯒꯅꯤ ꯀ꯭ꯂꯥꯁ 11ꯒꯤ ꯑꯣꯏꯅꯗꯤ ꯑꯣꯐꯂꯥꯏन ꯀ꯭ꯂꯥꯁ ꯍꯧꯈꯤꯔꯣꯏ ꯍꯥꯏꯔꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯔꯦꯞ ꯑꯃꯠꯇ ꯊꯥꯒꯠꯂꯛꯇꯕꯗꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯤꯈꯜꯗ ꯁꯔꯕꯥꯅꯟꯗ ꯁꯣꯅꯣꯋꯥꯜ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ काजीरंगा नेशनल पार्क लागिबा अक्टोबर अमदगी टूरिस्टसिंगीदमक हांदोक्लगने सेंटरना मिमानद्रबा अमदी चथोक चसिन ngमदबा मियोइसिंग युमदा कोविड वैक्सीन कापगी अयाबा पीखरे बीजेपी ना पंजाब की हानगी सीएम कैप्टन अमरिंदर दा कांग्रेस की मायोक्ता खुसमना चटमिननबगी बार्टोन पिरखरे प्राइम मिनिस्टर नरेंद्र मोदी ना अमेरिका दा इंडियन डायस्पोरा ना लौरिबा थौदांग दा थागतबा फोंदोखरे इंडिया दा एलिजिबल एडल्ट चादा कुन मपुंग फाना वैक्सीन कापथोकले अदुगा अपुनबा मिसिंगी तंखाई हेनबना डोज अमा कापथोखरे अदुबु महिगसिगी रिप्रोडक्शन मसिंग हंथहनबगीदमक वैक्सीन कापगी चांग वांगहनबा ताई हाइना एक्सपर्ट सिंगना वखलोन फोंदोरखले वुहान दा इंग्लिसिंगनी 18 गी दिसंबर दा पाक्तकना कोविड नाखिबगी खुदम WHO गी टीम ना फंगबा ngamkhre WHO गी सरुका मोइना लेथनबगी President Biden gi warep India na taramna okre WHO na inglisingani mangagi matungda ahan boina air quality guidelines revise tawrakre amadi Indian origin Anil Sonibu WHO Foundation gi CEO oina khankre asigi na Arambai news Guwahati da mitilon gi pau sandok chaba matang installation jabaga loina na tabiriba singbom ko suhanna khurumjare